Dona, aina mabu yam kala kambalu bai wana tije. Noina ba amada chakidore. Nupi di chen bu jelu radi fasabam leite. Nupa di makoi na taurige yai. Atopo koi gera, atopo chen gera. Maung koi gera, makoi di yai. Nupi akoi na nupa amatang koi narurasu fasana haina biroi. Abiyam na, adu kangla aba. Adu kangla ido, inaw se, nupi gi makal chen ba horabani. Nupi gi mapokti si ngaktani. Aduna yam cheksinna chattawni khudong chaba ngaiba misu yauribani thengle tumlasi Dona hoi abemna kim khalunu se magi mamangda inauna nairaga amta leno putubudu kilansi Dondu machina themsin biduna punna tuminakre nongale chan ngantana hawatuna mamagi hotel gi mating pangnaba sumangda thorai channa Hoi ma! Khangduna khanglau lawi. Akoi si luhongdore kaina training tawi male. Adu haraga makoi kada mo changlaga machi tonbu hawdokpa changai. Layamdabaduda machi abemi phamungda tumbaduda hawdoi. Janna, cheton. Akoi si se yengulao red suit ka tawraga lagi duk tha lerami. Phaisu manungdagi hakam wa wasan kai mamit uiri pangthorei. Janna, hoi ma! Abemna, as, karino, kaidorage. Channa, mapana lai duk thauri sa, ay di cheche ora wini ore. Ekoi cheton ora male, red suit kata hawi mi. Masimana wari sanari ngaida ton changai. Tona, nungti tawdoi na tebe ma, try tawrubani haina ba. Che, amte yenguso. Ising thamba duk candle lay thamba ga do. Chumram te yenguso. Abemna, hoi. Abemdu mapanda thoklagi yenglore imungda musanga aga ton dairi ton chume yam haire nungti gi thaw Dona akoi mana hawat baduda ai so hawat pane ada dukto ai tharage haibadagi imana hoi hairaga hotel thokre chan chalo mi chilamadi imado mathanda ko ngaurani ai chak thonu kige adu hairaga phanik du satlok thorai channa hoi Abemna, hema, panik do, adum selo. Dona, laisari faudi hapen se serauge, kaya mo walaga seba panglaroi. Abemna, hoi, cici su iruzaru kige, aduga hinjang sembirake. Asumna machimanau sangdana chak thongminare hairaga, thaba ingkang loina loisin binaraga, pung tarakpadagi mai keida chatnakre. Dona school hek yorokpada Roger, Jacob amadi Sophia wari sanarami usinada saraga changkibaduda Rogerna Bye, gaiko selao Don tande mande Roger hogi manakta changai Dona kaidorage bye Rogerna Bye, khangno nasanupine Jacob ki kakai masane Sophia-na Inama, ai ming Sophia kowe nahan kay inama masa khangludre Dona, ay ming don ko ado ina makoro kino, ko na ko, hojikti chichi koro. Sophia-na, hoyaye chichi korage. Jacob na, Sophie, chango, ako'y susangage. Sophia-na, hoy tamo, che, changage. Dona, Rosa-na, engon na di haramda ba? Sophia, ikay na. Da, chang gigi. Rosa-na, hoi. Dona, acting amanina. Rosa-na, nokfet tawraga. Aw, sangla silao. Anidu, chang minara idu, wa matangang nade, yengsu yeng nade. Don, sam kitang sanglakpagi, telasu punba haurabani. Magi masamdu uraga, Jacob, nokning uramale, tapna no i. Rosa-na, kaidore bai. Jacob na, kistok de. Roger na, noidu na kaige. Jacob na, nokning be. Roger na, yam nok to wali, unaleng bay su nolokini. Jacob na, ahoy. Nihaki matungda, wasasang lakto na, laik takpa hokre. Doon su, machanupi oram baduda, wana kaluy duga, nokning duna, tapna heng nok toklui. Thazana,
ꯑꯦ ꯀꯩ ꯃꯣꯟꯗ꯭ꯔꯪꯅꯣ ꯇꯣꯟꯅ ꯅꯨꯡꯉꯥꯏꯕ ꯃꯣꯟꯗ꯭ꯔꯪꯅꯦ ꯄ꯭ꯔꯤꯌꯥꯅ ꯍꯟꯗꯛꯇꯤ ꯅꯨꯄꯤꯁꯦ ꯏꯇꯥ ꯑꯃ ꯇꯧꯔꯦꯀꯣ ꯇꯣꯟꯅ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯦ ꯊꯣꯏꯕꯤꯅ ꯍꯣꯏꯃ ꯌꯥꯝ ꯉꯛꯆꯗ꯭ꯔꯥ ꯇꯥꯟꯖꯥꯗꯨꯗ ꯑꯣꯖꯥꯅ ꯑꯣꯏ ꯁꯦꯀꯦꯟ ꯕꯦꯟꯁ ꯀꯩꯅꯣ ꯖꯨꯖꯥ ꯖꯨꯖꯥ ꯁꯥꯟꯅꯩꯗꯣ ꯍꯥ ꯑꯩꯅ ꯁꯣꯝꯗ ꯄꯔꯥ ꯇꯥꯛꯂꯒ ꯀꯩꯅꯣ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯍꯧꯒꯠꯂꯣ ꯁꯦꯅꯥ ꯅꯨꯄꯤ ꯃꯔꯤꯗꯨ ꯏꯀꯥꯏ ꯍꯧꯒꯠꯂꯤ ꯇꯣꯟꯗꯤ ꯖꯦꯀꯣꯕꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ ꯇꯥꯂꯛꯇꯨꯗ ꯑꯣꯖꯥꯗꯨꯒꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯑꯣꯖꯥꯗꯨꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯃꯇꯥꯡ ꯆꯥꯗꯅ ꯃꯈꯦꯜ ꯂꯥꯡꯂꯗꯤ ꯆꯣꯞꯀꯦꯗꯅꯤ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯂꯦꯝꯇꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯟ ꯍꯦꯟꯅ ꯏꯀꯥꯏꯔꯦ ꯊꯥꯖꯅ ꯇꯞꯅ ꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯄ꯭ꯔꯤꯌꯥꯅ ꯈꯔꯒꯤ ꯏꯀꯥꯏꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯄꯤꯔꯛꯑꯦ ꯊꯣꯏꯕꯤꯅ ꯆꯣꯞꯄꯦ ꯉꯁꯤꯗꯤ ꯐꯖꯅ ꯇꯣꯟꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯑꯣꯖꯥꯁꯨ ꯆꯪꯂꯛꯏ ꯑꯣꯖꯥꯗꯨꯅ ꯐꯝꯃꯣ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅꯅꯨꯀꯣ ꯃꯔꯤꯗꯨ ꯄꯨꯟꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯁꯥꯔ ꯑꯣꯖꯥꯗꯨꯅ ꯌꯥꯔꯦ ꯐꯝꯃꯣ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯍꯧꯈꯤꯗꯨꯅ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ ꯔꯣꯖꯔꯅ ꯚꯥꯏ ꯃꯤꯛꯆꯔ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯇꯣꯟꯅ ꯚꯥꯏ ꯉꯁꯤꯗꯤ ꯑꯩ ꯄꯨꯛ ꯄꯤꯛ ꯊꯜꯂꯦ ꯆꯥꯔꯣꯏꯒꯦ ꯔꯣꯖꯔꯅ ꯑꯁ ꯂꯥꯛꯑꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯆꯥꯎꯁꯤꯕ ꯇꯣꯟꯅ ꯚꯥꯏ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯖꯦꯀꯣꯕꯅ ꯃꯤ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩꯈꯣꯏ ꯆꯥꯔꯨꯔꯁꯤ ꯔꯣꯖꯔꯗꯨ ꯇꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯖꯦꯀꯣꯕꯀ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯇꯣꯟ ꯖꯦꯀꯣꯕꯀꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕ ꯍꯧꯔꯛꯏ ꯀꯔꯤ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ ꯃꯥꯁꯨ ꯄ꯭ꯔꯞ ꯇꯥꯟꯅꯔꯛꯏ ꯔꯣꯖꯔꯅ ꯚꯥꯏ ꯇꯣꯟꯅ ꯋꯥ ꯊꯩꯗꯣꯛꯏ ꯚꯥꯏ ꯅꯪ ꯋꯥꯔꯧꯔꯅꯤꯅ ꯑꯃꯨꯛ ꯂꯥꯛꯑꯕꯅꯤ ꯑꯩꯗꯤ ꯌꯥꯝꯗꯤ ꯆꯥꯔꯣꯏꯒꯦ ꯈꯤꯇꯪ ꯆꯥꯒꯦ ꯔꯣꯖꯔꯅ ꯍꯣꯏꯗ ꯈꯤꯇꯪꯂ ꯃꯌꯥꯝꯂ ꯆꯥꯔꯁꯤꯁꯦ ꯖꯦꯀꯣꯕ ꯍꯟꯗꯛꯇꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯇꯣꯟꯗꯁꯨ ꯌꯦꯡꯗꯦ ꯇꯣꯟꯁꯨ ꯖꯦꯀꯣꯕꯇ ꯍꯟꯅ ꯌꯦꯡꯗꯈꯩ ꯆꯥꯅꯤꯡꯕꯣꯏ ꯆꯥꯅꯤꯡꯗꯕꯣꯏ ꯇꯧꯕꯗꯨ ꯎꯕꯗ ꯔꯣꯖꯔꯗꯤ ꯃꯤꯛꯆꯔꯗꯨ ꯆꯥꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯃꯌꯥ ꯍꯤꯒꯠꯈꯩ ꯅꯣꯛꯊꯣꯔꯛꯏ ꯖꯦꯀꯣꯕꯀ ꯇꯣꯟꯒꯅ ꯀꯩꯗꯧ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯏ ꯋꯥꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯅꯤꯃꯛ ꯄꯩꯊꯣꯛꯂꯒ ꯂꯩꯅꯈ꯭ꯔꯦ ꯔꯣꯖꯔꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯅꯤꯡꯉꯦꯗ ꯑꯩ ꯖꯦꯀꯣꯕꯅ ꯀꯩꯗꯧꯔꯒꯦ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯗꯨꯕꯣ ꯔꯣꯖꯔꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯍꯥꯏꯔꯨꯕꯗꯩꯗꯤ ꯖꯦꯀꯣꯕꯁꯨ ꯇꯣꯟꯁꯨ ꯏꯀꯥꯏꯅꯈ꯭ꯔꯦ ꯑꯣꯟꯊꯣꯛꯂꯒ ꯂꯩꯅꯈ꯭ꯔꯦ ꯔꯣꯖꯔꯅ ꯑꯩ ꯄꯨꯛꯂꯤ ꯇꯠꯇꯣꯔꯦ ꯑꯩ ꯋꯥꯟꯊꯗꯣꯔꯦ ꯍꯣꯏ ꯏꯃꯥ ꯄꯨꯛꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯁ ꯖꯦꯀꯣꯕꯅ ꯌꯦꯡꯅꯤꯡꯗꯦꯀꯣ ꯋꯥꯊꯤ ꯇꯣꯟꯅ ꯚꯥꯏ ꯑꯩ ꯆꯠꯂꯝꯃꯒꯦ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯇꯣꯟꯗꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯔꯣꯖꯔꯗꯤ ꯅꯣꯛꯄꯗ ꯈꯥꯝꯕꯒ ꯅꯪꯍꯧꯗ꯭ꯔꯦ ꯖꯦꯀꯣꯕꯅ ꯔꯥꯁꯤꯀꯪ ꯔꯣꯖꯔꯅ ꯚꯥꯏ ꯑꯁ ꯅꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯁꯦꯡꯕ ꯖꯦꯀꯣꯕꯅ ꯌꯥꯔꯦ ꯅꯣꯛꯍꯧꯔꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯔꯣꯖꯔꯅ ꯉꯥꯏꯈꯣꯍꯦ ꯄꯛꯇ ꯇꯧꯔꯛꯀꯅꯨ ꯅꯇꯨ ꯁꯥꯎꯈꯤꯕꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ ꯖꯦꯀꯣꯕꯅ ꯆꯠꯂꯣꯗ ꯃꯥ ꯁꯥꯎꯒꯦꯔꯥ ꯅꯣꯛꯀꯦꯔꯥ ꯃꯋꯥ ꯂꯧꯗꯦ ꯔꯣꯖꯔꯅ ꯑꯩꯅ ꯇꯝꯕꯤꯕꯗ ꯇꯣꯟ ꯃꯤꯔꯥꯏꯌꯣꯗꯤ ꯍꯥꯏꯈꯤꯗꯦꯗ ꯖꯦꯀꯣꯕꯅ ꯑꯩꯅ ꯃꯥ ꯃꯤꯔꯥꯏꯒꯦ ꯍꯥꯏꯈ꯭ꯔꯕꯣ ꯅꯥꯄꯣꯜ ꯌꯥꯝ ꯀꯥꯔꯗꯤ ꯀꯥꯔꯁꯅꯨ ꯑꯩꯕꯨ ꯃꯥꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯤ ꯌꯥꯔꯣꯏ ꯔꯣꯖꯔꯅ ꯍꯣꯏ ꯃꯥꯎ ꯍꯣꯃꯣꯗꯒꯤ ꯍꯦꯔꯣ ꯄꯨꯔꯥ ꯑꯣꯟꯈ꯭ꯔꯦ ꯑꯩꯅ ꯑꯣꯏꯅ ꯍꯣꯃꯣ ꯑꯣꯏꯍꯧꯗꯅꯕ ꯖꯦꯀꯣꯕꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯅꯤꯗꯨꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯃꯤꯟꯅꯔꯛꯏ ꯖꯦꯀꯣꯕ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯃꯣꯡ ꯍꯥꯗꯅ ꯆꯪꯂꯛꯏ ꯍꯟꯅ ꯐꯥꯎ ꯌꯦꯡꯗꯅ ꯃꯥꯒꯤ ꯕꯦꯟꯁꯇ ꯐꯝꯈ꯭ꯔꯦ ꯇꯣꯟꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯌꯦꯡꯂꯨꯗ꯭ꯔꯦ ꯁꯨꯇꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒ ꯁꯠ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ ꯇꯣꯟ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯣꯔꯛꯏ ꯔꯣꯖꯔꯅ ꯚꯥꯏ ꯇꯣꯟꯅ ꯍꯥ ꯔꯣꯖꯔꯅ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯇꯣꯟꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯚꯥꯏ ꯀꯩꯅꯣꯝ ꯍꯪꯒꯦ ꯔꯣꯖꯔꯅ ꯍꯪꯉꯣ ꯇꯣꯟꯅ ꯑꯁꯤꯗ ꯂꯥꯛꯑꯣ
Tonga Rogerga kitang sathoklaga wari sanai. Tonna amase okay tare. Ado vocal se surgery tawtho hayo. Ado wardi amuka hena paka tarani. Roger na siya hariba nangi vocal dum surgery tawtho. Tonna as Roger na lao se adai nindar ni sara leno. Tonna bus punbai type da yare lengbiro. Roger na okay bye. Tonna bye. Roger na makoi bus da hekakatpaga Jacob na kaidong palhaurino. Roger na hona tu na ungkorpa. Jacob na o Roger na o kaina pau taningdro. Jacob na kai pau no. Roger na wahang hang bawragle mapau taning lamale sidaidi chakbo mo horaglani adaidi pudru kenba mo horaglani. Jacob na as aina kendoira mana kendoira khangdreda. Asomna wari sana dana mayum yore. Jacob na mayum janglakpada common room da mama hoy mabok hoy firol khara yengaga leirami. Rita na thoiba haledana na phiga hongluro charawan tho. Jacob na hoy ma kaigi firol no sina. Rita na ton gi mache luhongbo kuidre rani fi singsidagi phasaba makhalaga pinaba thaoina noinine ka bokleida polapani. Imaugi amasu pikige mase luhongbada injanaba. Jacob nomi ma tongidi sky blue se oina piro chise na red se piro. Rita na hoi Jacob na kawine ai laptop tu yadre Leona harau bai chonghatpada table dai taraga kaire ngasai ama leibiyo ko. Rasina leithok sungai dana lupa sangana konagadro. Jacob na as lore bobo adudi ani dum konarani apple kg ani phaudi konarani. Rita na masidi noi baba halaga mama hairage semba yaragana semlasi yadragana ahanba ma leirasi na phi hongdokluro. Jacob na hoi ma. Somdana luhongba kuiraktabagi bazar toina chatpa hore mamadu. Bazar chatlubagi halakpaga lergliba pochei singdu machi manauna loisali. Tonna ima patang mudi chadre ado iPhone se mamai kaibase yam nungaitre amta sindoke. Memsana hoi nupa samana konagadra. Tonna as lore yamale lupa konani. Ton posei singdu buselaga sauraga jangkhre. Abiyamna akhoi masidiba lising mari hena jangni. Memsana is yaro adudi kona silu hausikdi pharak tani. Abiyam nungaitraduna manaubi manakta changlei. Abiyamna tonna kaya gise. Abiyamna aigine 10K hena lei. Nahanmo chenbagi numita ima hoi dada hoi na pirakpado ado hayeng channa khoyani chalaga semuro. Tonna yarni se kona semlagi. Abiyamna yaroi semujo school su karurano 3 days na ngaire luhongbasu thabak su mai haure imadang wabana loirabani ai phange mapa thokpa yade. Tonna hoise asumna nongalaga tonga changa bazarda phone semba lai. Jacob su Roger ga laptop leiba lai. Jacob na hana uri. Jacob na bye ton su school ka da male kai leiba lai jano ada changa chale. Roger na khangde kai leidu jano. Jacob ga Roger ga tumine inei khara chalaga ton mobile sempam da changre. Tonna si OnePlus sigi touch legadra. Mobile sempam da leram libana piduna. Leini ado madi touch ka display ga pulle warranty ro non warranty ro. Tonna broken touch ni na non warranty ore ado phone masagi di warranty budi leiri bane. Nupiduna ado de price amta check tawju hi ko. Price tu yenglaba matungda nupiduna
Sidi 5,700 ꯂꯩꯌꯦ ꯇꯣꯟꯅ ꯑꯗꯨꯗꯤ ꯁꯦꯝꯕꯤꯔꯝꯃꯣ ꯍꯌꯦꯡ ꯂꯧꯔꯒꯦ ꯄꯩꯁꯥ ꯁꯨꯔꯛꯇ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯔꯤꯁꯤꯠ ꯑꯝꯇ ꯀꯛꯁꯤ ꯃꯤꯡ ꯂꯩꯐꯝ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯝꯃꯣ ꯗꯤꯇꯦꯜꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯔꯒ ꯔꯤꯁꯤꯠꯇꯨ ꯄꯨꯔꯒ ꯊꯣꯔꯛꯑꯦ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯈꯤꯕꯗꯨꯗ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒ ꯐꯣꯟ ꯁꯦꯝꯐꯝꯗ ꯆꯪꯉꯛꯏ ꯖꯦꯀꯣꯕꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯅꯨꯄꯤꯗꯨꯅ ꯌꯦꯁ ꯖꯦꯀꯣꯕꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯅꯤ ꯆꯪꯉꯝꯕꯗꯨ ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯅꯨꯄꯤꯗꯨꯅ ꯐꯣꯟꯒꯤ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕꯩꯅꯤ ꯖꯦꯀꯣꯕꯅ ꯑꯣ ꯁꯤꯟꯈ꯭ꯔꯕꯣ ꯅꯨꯄꯤꯗꯨꯅ ꯁꯤꯟꯗꯤꯌꯦ ꯄꯩꯁꯥ ꯁꯨꯗ꯭ꯔꯦ ꯍꯌꯦꯡ ꯂꯧꯔꯒꯦ ꯁꯦꯝꯕꯤꯔꯝꯃꯣ ꯍꯥꯏꯔꯝꯃꯤ ꯖꯦꯀꯣꯕꯅ ꯑꯣ ꯑꯩ ꯄꯩꯁꯥꯗꯣ ꯄꯤꯔꯒ ꯄꯨꯈꯤꯕ ꯌꯥꯒꯗ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯀꯁꯇꯃꯔ ꯃꯁꯥ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥꯒꯤ ꯁꯤꯒꯅꯦꯆꯔꯁꯨ ꯇꯧꯗꯣꯏꯅꯤ ꯐꯣꯟ ꯂꯧꯔꯀꯥꯟꯗ ꯖꯦꯀꯣꯕꯅ ꯑꯣꯀꯦ ꯄꯩꯁꯥꯗꯤ ꯀꯌꯥꯅꯣ ꯄꯦ ꯇꯧꯖꯔꯝꯂꯒꯦ ꯅꯨꯄꯤꯗꯨꯅ 5,700ꯅꯤ ꯖꯦꯀꯣꯕꯅ ꯁꯤꯗ ꯂꯩꯖꯔꯦ ꯍꯌꯦꯡ ꯁꯣꯝꯒꯤ ꯍꯁꯕꯦꯟꯅ ꯄꯩꯁꯥ ꯄꯤꯔꯝꯃꯦ ꯍꯥꯏꯕꯤꯌꯨ ꯅꯨꯄꯤꯗꯨꯅ ꯉꯁꯥꯏꯗꯨꯕꯨ ꯃꯧꯔꯣ ꯖꯦꯀꯣꯕꯅ ꯑꯧ ꯃꯥꯏ ꯋꯥꯏꯐ ꯇꯣꯝꯕꯣꯏꯅꯦ ꯔꯣꯖꯔꯅ ꯑꯁ ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯍꯥꯏꯖꯒꯦ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯐꯣꯟ ꯁꯦꯝꯕꯩ ꯄꯩꯁꯥ ꯄꯤꯔꯝꯃꯒ ꯊꯣꯔꯛꯑꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯦꯄꯜꯒꯤ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯖꯦꯀꯣꯕꯅ ꯃꯥ ꯀꯕꯣꯛ ꯂꯩꯅ ꯊꯣꯏ ꯃꯃꯥꯗꯤ ꯅꯣꯏ ꯕꯣꯕꯣꯛꯀ ꯇꯣꯟ ꯍꯣꯏꯗ ꯆꯠꯈꯤꯕꯅꯦ ꯖꯦꯀꯣꯕꯅ ꯍꯥ ꯑꯁ ꯑꯩꯒ ꯍꯣꯔꯝꯗꯤꯌꯦ ꯀꯕꯣꯛ ꯂꯩꯅ ꯍꯩ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯅꯪ ꯆꯠꯇꯣꯏꯅꯣ ꯄꯣꯌꯦꯡ ꯄꯤ ꯆꯠꯄꯅꯤ ꯖꯦꯀꯣꯕꯅ ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯁ ꯀꯕꯣꯛ ꯂꯩꯅ ꯊꯣꯏ ꯃꯤꯅ ꯅꯣꯛꯅꯅꯤ ꯆꯠꯂꯨꯅꯨ ꯖꯦꯀꯣꯕꯅ ꯍꯣꯏꯅꯦꯅꯦ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯖꯦꯀꯣꯕ ꯃꯥꯏ ꯀꯥꯗ ꯀꯥꯈꯠꯂꯒ ꯋꯥꯟꯗ꯭ꯔꯪ ꯁꯥꯟꯅꯈ꯭ꯔꯦ ꯂꯣꯏꯅ ꯌꯥꯔꯦ ꯚꯣꯀꯦꯜꯗ ꯉꯥꯏꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯚꯣꯀꯦꯜꯁꯨ ꯔꯥꯕꯣꯟꯒꯤ ꯄꯥꯟ ꯇꯥꯔꯦꯗꯅ ꯁꯣꯝꯗꯅ ꯕꯖꯥꯔꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯒ ꯌꯨꯝꯗ ꯆꯪꯉꯛꯏ ꯔꯤꯇꯥꯅ ꯏꯃꯧ ꯍꯣꯏ ꯍꯜꯂꯛꯑꯦꯗꯅ ꯇꯣꯟ ꯇꯞꯅ ꯃꯥ ꯑꯩꯗꯤ ꯃꯃꯥ ꯂꯥꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯕꯖꯥꯔ ꯆꯠꯂꯨꯔꯦ ꯔꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯏꯃꯧꯒꯤꯁꯨ ꯅꯆꯦꯒꯤꯁꯨ ꯔꯥꯅꯤ ꯐꯤ ꯑꯃꯃꯝ ꯂꯩꯔꯛꯄꯅꯤ ꯄꯥꯝꯂꯕ ꯌꯦꯡꯉꯨ ꯃꯆꯨꯒꯗꯣ ꯑꯃꯗꯨꯅ ꯈꯟꯕꯅꯤ ꯏꯃꯧꯗ ꯄꯛꯆꯅꯤꯅ ꯇꯣꯟꯅ ꯖꯦꯀꯣꯕꯅꯔꯣ ꯍꯥꯏꯁꯤꯃ ꯃꯦꯝꯆꯥꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯃꯃꯤꯡꯒ ꯀꯧꯔꯗꯅ ꯇꯣꯟꯅ ꯃꯥ ꯀꯩ ꯀꯧ ꯍꯥꯏꯅꯣ ꯃꯦꯝꯆꯥꯅ ꯍꯩꯃ ꯗꯗꯥꯔ ꯇꯥꯃꯣꯔ ꯀꯧꯗꯅ ꯔꯤꯇꯥꯅ ꯍꯣꯏꯗ ꯍꯣꯏꯗ ꯍꯧꯖꯤꯛꯇꯤ ꯃꯤꯡ ꯀꯧꯒꯦꯁꯨ ꯀꯧꯅꯈꯣ ꯀꯩꯝꯇ ꯀꯥꯏꯗꯦ ꯃꯦꯝꯆꯥꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯤꯡ ꯀꯧꯕ ꯌꯥꯔꯣꯏꯀꯣ ꯍꯩꯅꯕꯤꯗꯣ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯁꯦꯝꯗꯣꯛꯍꯧ ꯇꯣꯟꯅ ꯍꯣꯏ ꯃꯥ ꯃꯦꯝꯆꯥꯅ ꯆꯪꯉꯣ ꯆꯪꯉꯣ ꯅꯥꯐꯤꯒ ꯍꯣꯡꯂꯨꯔꯣ ꯔꯤꯇꯥꯅ ꯏꯃꯧꯁꯨ ꯎꯅꯔꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯦꯝꯆꯥꯅ ꯍꯣꯏ ꯏꯅꯝꯃ ꯔꯥꯁꯤꯅ ꯏꯁꯨꯒꯤ ꯃꯁꯝꯁꯦ ꯀꯛꯄ ꯌꯥꯗꯦꯀꯣ ꯃꯦꯝꯆꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯃꯥ ꯀꯛꯍꯜꯂꯔꯣꯏꯌꯦ ꯁꯤꯗꯩꯗꯤ ꯁꯥꯡꯍꯜꯂꯗꯧꯅꯤ ꯔꯥꯁꯤꯅ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯦꯝꯆꯥꯅ ꯐꯅꯤ ꯐꯅꯤ ꯏꯃꯥ ꯔꯥꯁꯤꯒ ꯔꯤꯇꯥꯒꯁꯨ ꯆꯠꯈ꯭ꯔꯦ ꯀꯥ ꯃꯅꯨꯡꯗꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯕꯦꯝꯅ ꯑꯗꯨꯕꯨ ꯄꯣꯠꯇꯣ ꯂꯩꯇ꯭ꯔꯁꯨ 7K ꯄꯨꯈꯤꯕꯗꯨꯕꯨ ꯐꯣꯟꯗꯨ ꯀꯣꯛ ꯁꯦꯝꯗꯣꯔꯛꯎ ꯌꯥꯗ꯭ꯔꯣ ꯇꯣꯟꯅ ꯆꯤꯆꯦꯒꯤ ꯑꯥꯏꯔꯟ ꯋꯥꯠꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅ ꯂꯩꯊꯣꯔꯛꯑꯦ ꯐꯤ ꯈꯔꯁꯨ ꯂꯩꯔꯛꯄꯅꯦ ꯐꯖꯕ ꯊꯤꯕꯗꯤ ꯈꯪꯗꯦ ꯐꯣꯟꯗꯤ ꯀꯣꯟꯅ ꯂꯧꯔꯁꯨ ꯌꯥꯏ ꯑꯕꯦꯝꯅ ꯀꯌా ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯇꯣꯟꯅ 2,500 ꯑꯕꯦꯝꯅ ꯐꯔꯦ ꯑꯋꯥꯠꯄꯗꯣ ꯆꯦ ꯄꯤꯔꯒꯦ ꯍꯌꯦꯡ ꯂꯧꯔꯨꯔꯣ ꯐꯣꯟꯗꯣ ꯇꯣꯟꯅ ꯍꯣꯏꯁꯦ ꯇꯟꯖꯥꯗꯨꯗ ꯑꯕꯦꯝꯒꯤ ꯐꯣꯟ ꯂꯥꯛꯏ ꯑꯕꯦꯝꯅ ꯍꯜꯂꯣ ꯔꯣꯖꯔ ꯔꯣꯖꯔꯅ ꯆꯦ ꯇꯣꯟ ꯍꯜꯂꯛꯑꯕꯣ ꯑꯕꯦꯝꯅ ꯍꯜꯂꯛꯑꯦ ꯄꯥꯏꯍꯜꯂꯛꯀꯦ ꯇꯣꯟ ꯁꯦ ꯇꯣꯟꯅ ꯚꯥꯏ ꯀꯩꯗꯧꯔꯦ ꯔꯣꯖꯔꯅ ꯅꯪ ꯐꯣꯟ ꯆꯠꯇꯦꯅ
ꯇꯣꯟꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯕꯅꯦ ꯔꯣꯖꯔꯅ ꯀꯩꯒꯤ ꯇꯣꯟꯅ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯔꯣꯖꯔꯅ ꯑꯃꯗꯣ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯛꯄꯅꯦ ꯅꯪ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯗꯨꯗ ꯑꯝꯇ ꯍꯪꯉꯣꯅ ꯍꯥꯏꯔꯛꯄꯅꯦ ꯇꯣꯟꯅ ꯍꯣꯏ ꯚꯥꯏ ꯑꯣꯟ ꯇꯧꯔꯒꯦ ꯔꯣꯖꯔꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯊꯝꯃꯦꯀꯣ ꯇꯣꯟꯅ ꯍꯣꯏ ꯚꯥꯏ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯔꯣꯖꯔ ꯍꯧꯅ ꯅꯣꯛꯊꯣꯛꯏ ꯁꯣꯝꯗꯗꯤ ꯂꯣꯏꯔꯦ ꯇꯣꯟꯅ ꯆꯦ ꯏꯇꯩ ꯐꯣꯟ ꯇꯧꯔꯛꯀꯗ꯭ꯔꯣ ꯑꯕꯦꯝꯅ ꯇꯣꯟꯅ ꯅꯣꯏꯗꯤ ꯂꯨꯍꯣꯡꯗꯣꯔꯕꯅꯦ ꯀꯣꯟꯅ ꯁꯥꯟꯅꯔꯣ ꯑꯩꯒꯤ ꯁꯤꯝꯁꯦ ꯑꯝꯇ ꯍꯥꯞꯀꯦ ꯆꯦꯒꯤ ꯐꯣꯟꯗ ꯑꯕꯦꯝꯅ ꯌꯥꯔꯣꯏꯌꯦ ꯗꯥ ꯐꯣꯟ ꯇꯧꯔꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯗꯤ ꯁꯥꯎꯅꯤ ꯁꯤꯝꯗꯨꯗ ꯍꯥꯞꯄꯣ ꯇꯣꯟꯅ ꯍꯣꯏ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯥꯏꯒꯦ ꯀꯣꯟꯅ ꯏꯇꯩꯒꯤ ꯐꯣꯟ ꯂꯥꯛꯑꯒ ꯄꯤꯔꯛꯀꯦ ꯑꯕꯦꯝꯅ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯐꯣꯟ ꯂꯥꯛꯄ꯭ꯔꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯐꯣꯟ ꯂꯥꯛꯇꯕꯗꯨꯗ ꯇꯣꯟ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥ ꯐꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯄꯨꯡ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯇꯣꯟ ꯁꯠ ꯄꯥꯏꯈꯠꯂꯤ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯃꯃꯜ ꯑꯗꯨꯛ ꯂꯩꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯕ ꯐꯣꯟꯁꯦ ꯔꯣꯖꯔꯅ ꯍꯥꯏꯔꯛꯄꯒꯤ ꯑꯣꯟ ꯇꯧꯕꯤꯕꯩ ꯋꯥꯅꯤ ꯑꯇꯣꯞꯄꯅ ꯆꯒꯠ ꯆꯒꯠ ꯇꯧꯔꯛꯑꯦꯅ ꯊꯑꯣꯏꯅ ꯑꯣꯐ ꯊꯝꯕꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯔꯣꯀꯤꯅ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯄꯥꯕꯤꯌꯨ ꯅꯣꯏ ꯆꯦ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯑꯩ ꯅꯇꯩꯅꯦ ꯇꯣꯟꯅ ꯑꯁ ꯗꯥꯎꯗꯤ